Myanmar junta na foreign journalist changba athingba thamkhre. Myanmar military junta na leibak asida thokiba earthquake na sohalaba mafam chingi report lauba lakpa foreign journalist sing changba athingba thamle haina louthokkadbni. Foreign journalist sing lakpada athingba thamliba asi maruina leibak asida leifam chafam mai isingi awat apal leibagi ni haina regime gi spokesperson Jo Min-tu na thadorokpa statement amana phongdorakhre. Mahakna makhata na phongdorakibada foreign journalist sing leibak asida laktuna leiraga chatok chachin tauba yabagi khudongchaba adu leiroi. Hojik leibak asida thokiba earthquake na maram oiraga local report sing chu leibak asida report tauba chatpagi athingba kaya ama piri hairi. Junta gi maikaidagi athingba kaya thamlakpa asina maram oiraga maikai kayadagi earthquake na sohalaba singda humanitarian aid kaya mateng pangbada khudongchadaba mayoknari haina phongdoknaragli. Asiba masing lising aniga chatkhre ka taramapan yaukhre. Myanmar gi Sanghaing region da epicenter oiduna Southeast Asia da hakiba akanba yuada sikhiba mi gi masing lising ani chatkhre taramapan yaukhre. Miyoi lising mari saunga kunma thoina asopan nangkhre loinana miyoi chamri na thiba khangdana leiri. Thaudok asigi nungaitaba phongdokpa oina Myanmar da numit 8 ni firal tangkhai singthaduna leibak pumbada awaba phongdokani haina leibak asigi State Administration Council gi Chairman Senior General Min Aung Hlaing na phongdokhre. Panba yabadi haukiba irai numita Richter scale da magnitude 7.7 yauna yua hakiba matung minute kharagi matungda magnitude 6.4 yauba aftershock na maram oiraga leibak asigi Mandalay region da sauna amangata thoganbada natana misimina nangkibani. Yua sina maram oiraga building kaya ningkhaibadagi haudik faubada thiba khangdana leiribasing thibagi thabak chathari. India, Russia, US, China leibak sing amadi United Nations na rescue team tharaktuna mi kanba amadi ana layengi thabak chathabada natana nongmada changdaba yadraba polamsing mateng pangli. Myanmar gi Department of Meteorology and Hydrology gi report matung ina leibak aduda ngarang ayuk magnitude 2.8 tagi 7.5 fawgi manungda leiba aftershock amuk haduna hauzik fawbada leibak aduda yuwa kuntra taruk lak hakhre hairi. Kuki volunteers masen saunabadai khongong post manakta leiba bunker mai thadokre hairi. Manipur gi hanagi CM Biren ga Meghalaya gi CM Conrad Sangma ga social media da awayakum taunakre. Manipur gi hanagi Chief Minister Nongthombam Birena social media da thagalakiba post amaga mari lainana Meghalaya gi Chief Minister Conrad Sangma ga social media da awayakum taunakre. Ngarang hanagi Chief Minister N Biren Singhana mahagi social media account da Meghalaya gi Chief Minister Conrad Sangma gi apokpa laikhidraba Lok Sabha gi MP oiramba PA Sangma na Lok Sabha da phongdokiba wafam amagi video clip ama social media da thagalaktuna N Biren Singhana phongdokibada laikhidraba Meghalaya gi MP oiramba PA Sangma na North East region da khundariba tongan tongan ba kanglu phurup singna separate homeland tanbagi wafam sing yaukre. North East state asibu ethnic line da tokhaiba state macha macha khaidoknaba mahakna thangkiba wafam adu yamna sathiba idea amani maduna nation asigi apunbagi saktam da asawa singnaba amani. Haujiksu Manipur gi international affairs da zauna khut thingjilakpagi mami dari. Manipur da ILP chanarakpadagi khunda leitabada khudong charoi haina khanba miyoi kharana insilaga irang asi thoklakpani. Manipur da masing thingamdana anauba khul kaya hengalakliba asi Meghalaya gi Chief Minister Conrad Sangma na khanglaba wafamni. Haujik Manipur da FMR regulate taurakpa ILP system chanarakpa amadi border fencing gi maruoiba sing asi North East ki tongan tongan ba phurup singna khangba horaklabani. Manipura thokliba irang asidagi asauba para ama tamnaba North East state singna hotnaminasi. Manipura thokliba issue asida drug thingjiluba illegal immigrant sing khandoknaba hotnaruba amadi umang wamang kokthokpa thinglubadagi thoklakpa crisis amadi Manipura thokliba issue asi Meghalaya gi Chief Minister Conrad Sangma na kadai fauba khanglabagi haina Nongthombam Birena phongdoki. NIT gi tharakpa senfam senja thumja tawbada chenariba official mari party da changjarakadabani KCP PWG haukiba March 19 sangolchal numita haudik lamphel pata leiriba NIT Manipur gi register oiriba KS Dombagi Thongju Kanchipurda leiba masagi yumda bom ama thamlamba adu KCP PWG nani haina lup asigi RO chingkhai nganbana khudek piduna thadok basirol amana hairagli.
Chirol aduna hai NIT gi register amadi magi NIT gi official kharada piba ahanba amadi aroiba warning ni hairiba official sing asi ngasidagi numit mangani gi manungda party da changdaraktragadi mafamatam yengdana ahakpa chairak pigani. Imphal gi lamphel pata leiba National Institute of Technology NIT gi damak tharagliba chawkha thawrangi senpham singbu kanagumba kharagi furit khawda changkidanaba amadi maheroi singi khalaga NIT amasung kananaba KCP PWG na honaduna lakibani adubu laibak thibadi NIT bu chawkhanaba honabagi mingda institute asigi register oiriba haudik Kanchipur da leiba MU gi quarter colony da leiriba KS Tomba NIT gi civil engineering department ta assistant professor oiba Uripok Baspati Lekaidagi Romizit Institute asigi computer engineering department ta assistant professor oiriba Thangmaiban Hizam Dewan Lekaidagi Khelchandra register gi PA oiba Imphal East district ki Pangaida leiba Manipur Police Training College MPTC gi gate number 2 gi mayong nabada leiba Robita na chingba miyoi mari asi makhoina tauruba senja thumjaga mari leinaba maral gi damak party da sangjrangnaba kumja lising ani kunmari gi November kunmari da party na press release thoktuna mangjongna na khangan khrabani adubu senja thumja da chenari ba miyoi sing asina party da sangjarakpagi mahuta party bu singna duna amadi mangakanduna lagli hairi ngasi military junta na kapada Kuki refugee ama Burma da sikre hairi delimitation tawdringaida NRC update tawbiyo haina Prime Minister da aiba chirol ma pisinkhre Manipur da panduna lairiba delimitation pangthotringaida law and order maintain tawduna thambaga loinana NRC update tawbiyo haina Maitai Alliance ki maikaidagi center da taksinkhre ngarang India ki Prime Minister Narendra Modi da pisinkiba chirol da state asida tholiba irang asi yauna issue kayaga maram oiduna law and order gi fibam chokchilaki masita natana illegal immigrants singna maram oiduna irang asi hena lusinhan ki maram aduna illegal immigrants sing khandoktuna thangdokkinaba NRC update tawduna amadi Kuki militant singa khudek binariba su agreement handokadabani masigi matungda state asida delimitation pangthokpada akaiba leiroi haidi ngasi border fencing gi mayokta NPF na rally chatkhre